ꯈꯨꯡꯒꯪ ꯑꯃꯒꯤ ꯂꯩꯀꯥꯏ ꯑꯃꯗ ꯌꯨꯝ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯌꯨꯝ ꯑꯁꯤꯗ ꯃꯇꯩ ꯃꯅꯥꯎ ꯑꯃꯗꯤ ꯃꯆꯥ ꯃꯈꯣꯏ ꯑꯍꯨꯝ ꯈꯛꯇꯃꯛ ꯂꯩꯔꯝꯃꯤ꯫ ꯌꯨꯝ ꯑꯗꯨꯗ ꯍꯧꯔꯤꯕ ꯋꯥꯡ ꯄꯥꯝꯕꯤ ꯑꯗꯨꯗ ꯍꯤꯡꯆꯥꯕꯤ ꯑꯃꯒꯤ ꯀꯥꯏꯗꯣꯡꯐꯝ ꯑꯣꯏꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯍꯤꯡꯆꯥꯕꯤ ꯑꯁꯤꯅ ꯌꯨꯝ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯒꯤ ꯌꯨꯝ ꯑꯗꯨꯗ ꯊꯣꯡ ꯌꯩꯗꯨꯅ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯇꯧ ꯀꯔꯝꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯏꯪꯈꯣꯜ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯒꯦ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗ꯫ ꯍꯥꯏꯔꯤꯕ ꯅꯤꯄꯥ ꯑꯁꯤ ꯃꯤꯒꯤ ꯃꯌꯨꯝꯗ ꯊꯕꯛ ꯁꯨꯔꯨꯅꯕ ꯍꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯦꯡꯂꯦ ꯍꯥꯏꯗꯨꯅ ꯄ꯭ꯔꯞ ꯊꯣꯔꯛꯄꯗ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯅꯤꯄꯥ ꯑꯗꯨꯗ ꯌꯨꯝꯒꯤ ꯑꯋꯥꯠ ꯑꯄꯥ ꯆꯦꯡ ꯍꯋꯥꯏ ꯂꯩꯅꯕꯒꯤ ꯄꯩꯁꯥ ꯄꯤꯔꯝꯃꯨ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯤꯄꯥ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯄꯥ ꯑꯗꯨꯅ ꯊꯦꯡꯂꯦ ꯍꯥꯏꯗꯨꯅ ꯄ꯭ꯔꯞ ꯊꯣꯔꯛꯄꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯄꯩꯁా ꯄꯤꯔꯝꯃꯨ ꯍꯥꯏꯅ ꯍꯥꯏꯕꯗꯨꯒ ꯅꯤꯄꯥ ꯑꯗꯨꯅ ꯁꯥꯎꯔꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯝꯃꯤ꯫ ꯑꯩꯅ ꯅꯉꯣꯟꯗ ꯀꯌꯥꯔꯛ ꯍꯟꯖꯟꯅ ꯍꯥꯏꯒꯦ, ꯑꯩꯅ ꯊꯕꯛ ꯆꯠꯄꯒꯤ ꯊꯣꯔꯛꯂꯕꯗꯤ ꯑꯩꯒꯤ ꯃꯅꯤꯡꯗꯒꯤ ꯀꯧꯔꯛꯀꯅꯨ ꯍꯥꯏꯗꯅ ꯅꯪꯅ ꯁꯨꯃꯥꯏꯅ ꯍꯦꯛ ꯀꯧꯗꯅ ꯗꯥꯎꯒ ꯑꯃꯠꯇ ꯌꯥꯗ꯭ꯔꯦ꯫ ꯊꯕꯛꯅꯦ ꯋꯥꯅ ꯁꯨꯔꯒ ꯄꯩꯁꯥꯁꯨ ꯑꯃꯠꯇ ꯃꯇꯝ ꯆꯥꯅ ꯐꯪꯗꯦ ꯇꯧꯔꯤꯕ꯫ ꯄꯩꯁꯥꯒ ꯑꯃꯠꯇ ꯂꯩꯇꯦ ꯑꯩꯉꯣꯟꯗ꯫ ꯍꯩꯃꯥ, ꯑꯗꯨꯕꯨ ꯂꯩꯇꯦ ꯍꯥꯏꯔꯒ ꯌꯥꯔꯕ꯭ꯔꯣ? ꯏꯃꯨꯡ ꯃꯅꯨꯡꯗ ꯆꯦꯡ ꯆꯥꯛ ꯑꯃꯠꯇ ꯂꯩꯇꯦ꯫ ꯀꯗꯥꯏꯗꯒꯤ ꯀꯔꯤ ꯂꯧꯗꯨꯅ ꯊꯣꯡꯗꯣꯔꯤꯕꯅꯣ ꯑꯩ ꯈꯪꯗꯦ꯫ ꯑꯗꯨꯕꯨ ꯀꯩꯅꯣ ꯍꯧꯖꯤꯛꯄꯨ ꯑꯣꯏꯅ ꯇꯧꯒꯗꯧꯔꯤꯁꯤꯕꯣ? ꯑꯁ, ꯈꯨꯠꯇꯅꯤ ꯄꯩꯁꯥꯁꯦ ꯈꯔꯇꯅꯤ, ꯄꯩꯁꯥ ꯑꯃꯠꯇ ꯌꯥꯎꯗꯅ ꯀꯃꯥꯏꯅ ꯆꯠꯀꯗꯧꯔꯤꯕꯅꯣ? ꯐꯔꯦꯁꯦ, ꯑꯂꯩꯕ ꯈꯔꯁꯦ ꯑꯁꯤꯁꯤꯅ ꯉꯁꯤꯒꯤꯅꯦ ꯑꯋꯥꯠ ꯑꯄꯥꯗꯣ ꯂꯩꯔꯨꯔꯣ꯫ ꯍꯣꯔꯦꯟ ꯑꯩꯅꯦ ꯊꯕꯛ ꯁꯨꯐꯝꯗꯨꯒꯤꯅꯦ ꯄꯩꯁꯥꯗꯣ ꯈꯔ ꯄꯨꯔꯒ ꯂꯥꯛꯀꯦ, ꯐꯪꯕ꯭ꯔꯥ ꯌꯦꯡꯒꯦ꯫ ꯑꯗꯨꯅꯤꯗꯅ ꯑꯗꯨꯝꯅ ꯑꯂꯩꯕ ꯈꯔꯗꯣ ꯄꯤꯔꯝꯃꯗꯤ ꯑꯩꯁꯨ ꯀꯣꯛꯇꯣ ꯁꯥꯗꯦꯗꯅ꯫ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯑꯂꯩꯕ ꯈꯔꯅ ꯍꯣꯠꯅꯧꯋꯩꯗꯤ ꯂꯩꯁꯨ ꯂꯩꯇꯕ ꯑꯩꯉꯣꯟꯗ ꯀꯗꯥꯏꯗꯒꯤ ꯍꯣꯠꯅꯅꯤ ꯍꯥꯏꯒꯦ? ꯑꯁꯨꯝꯅ ꯍꯥꯏꯔꯤꯕꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯅꯤꯄꯥ ꯑꯗꯨꯗꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯠ ꯑꯄꯥꯁꯤꯡ ꯑꯗꯨ ꯂꯧꯔꯨꯅꯕ ꯍꯥꯏꯗꯨꯅ ꯄꯩꯁꯥ ꯑꯗꯣ ꯂꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯅꯤꯄꯥ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯗ ꯍꯜꯂꯛꯄꯗ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯑꯃ ꯊꯣꯡꯉꯝꯃꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯂꯒ ꯍꯥꯏꯔꯤꯕ ꯅꯤꯄꯥ ꯑꯗꯨ ꯃꯤꯒꯤ ꯃꯌꯨꯝꯗ ꯊꯕꯛ ꯁꯨꯔꯨꯅꯕ ꯍꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯤꯄꯥ ꯑꯗꯨ ꯍꯥꯏꯔꯤꯕ ꯌꯨꯝ ꯑꯗꯨꯗ ꯊꯕꯛ ꯁꯨꯔꯨꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯍꯥꯏꯔꯤꯕ ꯊꯕꯛ ꯁꯨꯍꯜꯂꯤꯕ ꯅꯤꯄꯥ ꯑꯗꯨꯅ ꯀꯔꯤꯒꯤ ꯊꯦꯡꯅ ꯂꯥꯛꯂꯤꯕꯅꯣ, ꯈꯔ ꯉꯟꯅ ꯂꯥꯛꯄ ꯌꯥꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤꯕ ꯅꯤꯄꯥ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯍꯥꯏꯔꯤꯕ ꯅꯤꯄꯥ ꯑꯗꯨꯅ ꯑꯁꯨꯝꯅ ꯑꯩꯅ ꯈꯔ ꯊꯦꯡꯅ ꯂꯥꯛꯄ ꯅꯨꯃꯤꯠꯇꯨꯒꯗꯤ ꯀꯔꯤꯒꯤ ꯊꯦꯡꯂꯤꯕꯅꯣ ꯑꯣꯏꯅ ꯉꯥꯡꯉꯤ, ꯑꯗꯨꯒ ꯇꯥꯗꯅ ꯃꯇꯝ ꯆꯥꯅ ꯄꯩꯁꯥ ꯄꯤꯗ꯭ꯔꯤꯕꯗꯣ ꯑꯗꯨꯗꯤ ꯀꯔꯤꯝꯇ ꯈꯟꯗꯦ ꯅꯠꯇ꯭ꯔꯥ? ꯅꯣꯏꯒꯤ ꯁꯣꯏꯗ꯭ꯔꯒ ꯂꯣꯏꯔꯦꯅ ꯈꯜꯂꯤꯕꯅꯤꯅꯦ꯫ ꯑꯩꯁꯨꯅꯦ ꯏꯃꯨꯡ ꯃꯅꯨꯡꯗ ꯄꯩꯁꯥꯗꯣ ꯄꯨꯁꯜꯂꯛꯂꯒꯅꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯕꯗꯣ ꯃꯦꯟꯒꯗꯧꯔꯤꯕꯗꯣ꯫ ꯃꯇꯝ ꯆꯥꯅ ꯄꯩꯁꯥꯗꯤ ꯑꯃꯠꯇ ꯄꯤꯗꯦ, ꯑꯗꯨꯒ ꯉꯁꯤꯗꯤꯅꯦ ꯑꯩ ꯄꯩꯁా ꯄꯨꯗꯅ ꯆꯠꯂꯣꯏꯀꯣ꯫ ꯑꯩꯒꯤ ꯅꯨꯄꯤꯅꯁꯨ ꯉꯥꯡꯕꯅ ꯂꯣꯏꯔꯦ, ꯊꯕꯛꯇ ꯑꯃ ꯁꯨꯕ ꯆꯠꯂꯤ ꯄꯩꯁꯥꯗꯤ ꯑꯃꯠꯇ ꯄꯨꯔꯛꯇꯦ ꯍꯥꯏꯗꯅ꯫ ꯉꯁꯤꯗꯤꯅꯦ ꯑꯩꯒꯤ ꯑꯋꯥꯃꯟꯗꯣ ꯈꯔꯇꯪ ꯑꯣꯏꯁꯨ ꯄꯤꯗꯕ ꯌꯥꯗꯦꯀꯣ ꯇꯥꯗ꯫ ꯄꯤꯅꯤ, ꯀꯔꯤꯒꯤ ꯄꯤꯔꯣꯏꯗꯕꯅꯣ? ꯅꯪꯒꯤ ꯊꯕꯛꯇꯨꯗꯅꯦ ꯌꯥꯡꯅ ꯂꯣꯏꯁꯜꯂꯨꯅꯦ, ꯑꯗꯨꯒꯅꯤ ꯑꯩꯅꯅꯦ ꯄꯩꯁꯥꯗꯣ ꯄꯨꯟꯅꯃꯨꯛꯇꯗ ꯍꯤꯁꯥꯞ ꯇꯧꯔꯒ ꯄꯤꯒꯗꯧꯔꯤꯕꯗꯣ꯫ ꯅꯣꯡ ꯅꯨꯡꯁꯤꯠ ꯂꯥꯛꯇ꯭ꯔꯤꯉꯩꯗꯅꯦ ꯁꯪꯒꯣꯏ ꯇꯨꯡꯗ ꯀꯨꯞꯇꯅ ꯂꯣꯏꯁꯜꯂꯨꯅꯦ꯫ ꯅꯪꯅꯇꯗꯤ ꯑꯇꯩ ꯑꯈꯪꯕ ꯑꯍꯩꯕ ꯃꯤꯁꯇ꯭ꯔꯤꯁꯨ ꯂꯩꯇꯦꯗꯣ꯫ ꯌꯥꯡꯅ ꯂꯣꯏꯁꯜꯂꯨ, ꯌꯥꯡꯅ ꯄꯩꯁꯥꯗꯣ ꯁꯣꯏꯗꯅ ꯄꯤꯒꯅꯤ꯫ ꯍꯥꯏꯔꯤꯕ ꯅꯤꯄꯥ ꯑꯗꯨ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕ ꯂꯣꯏꯔꯗꯨꯅ ꯅꯨꯡꯊꯤꯟꯒꯤ ꯆꯥꯛ ꯆꯥꯅꯕꯒꯤꯗꯃꯛꯇ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯅꯤꯄꯥ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯗ ꯆꯥꯛ ꯂꯥꯝꯂꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯣ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯆꯥꯛ ꯏꯟꯁꯥꯡꯗꯤ ꯉꯁꯥꯏꯅ ꯊꯣꯡꯗꯨꯅ ꯂꯣꯏꯔꯦ, ꯅꯈꯨꯠ ꯅꯁꯥꯗꯣ ꯍꯥꯝꯗꯣꯛꯂꯣ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯤꯄꯥ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯐꯔꯦ, ꯆꯥꯛꯇꯣ ꯃꯄꯥꯟꯗ ꯑꯗꯨꯝ ꯄꯨꯊꯣꯔꯛꯑꯣ, ꯍꯩꯖꯤꯛ ꯂꯥꯡꯕ ꯑꯣꯏꯅꯅꯦ ꯃꯄꯥꯟꯗ ꯑꯗꯨꯝ ꯆꯥꯔꯒꯦ, ꯈꯨꯠ ꯆꯥꯃꯨꯛꯇꯪ ꯍꯥꯝꯊꯣꯛꯂꯨꯈꯤꯒꯦ꯫ ꯆꯥꯔꯣ, ꯆꯥꯛꯇꯣ ꯁꯤꯒ ꯊꯝꯃꯕꯅꯤ꯫ ꯑꯁ, ꯀꯔꯤ ꯏꯟꯖꯥꯡꯅꯣ ꯅꯪꯒꯤꯁꯤꯕꯣ? ꯌꯦꯟꯗꯦꯝ ꯀꯥꯡꯁꯣꯏ ꯅꯠꯇ꯭ꯔꯣ? ꯑꯁ, ꯂꯩꯇꯤꯟ ꯃꯄꯥꯟꯗ ꯍꯧꯕ ꯌꯦꯟꯗꯦꯝ ꯀꯥꯡꯁꯣꯏꯗꯣ ꯑꯩꯅ ꯊꯣꯡꯉꯨꯅꯨ, ꯀꯩꯊꯦꯜ ꯀꯥꯕꯤ ꯅꯨꯄꯤꯁꯤꯡꯗꯨ ꯌꯣꯟꯊꯣꯛꯈꯣꯅ ꯍꯥꯏꯔꯒ ꯀꯔꯤꯒꯤ ꯊꯣꯡꯉꯤꯅꯣ? ꯑꯁ, ꯆꯥꯗꯨꯅ ꯑꯝꯇꯪ ꯌꯦꯡꯉꯨ, ꯀꯩꯒꯤ ꯌꯣꯟꯒꯗꯧꯔꯤꯕꯅꯣ? ꯍꯥꯎꯕꯅ ꯊꯣꯠ ꯂꯥꯎꯔꯗꯅ ꯑꯝꯇꯪ ꯆꯥꯗꯨꯅ ꯌꯦꯡꯉꯣ, ꯑꯗꯨꯒꯅꯦ ꯃꯊꯪ ꯑꯃꯨꯛ ꯊꯣꯡꯉꯨ ꯍꯥꯏꯗꯣꯏꯕꯅꯤ꯫ ꯍꯤꯟꯖꯥꯡꯅ ꯋꯥꯕꯁꯤꯒ ꯀꯔꯤꯒꯤ ꯌꯣꯟꯒꯗꯧꯔꯤꯕꯅꯣ? ꯑꯁ, ꯑꯣꯟꯊꯣꯛꯅ ꯇꯟꯈ꯭ꯔꯦꯗ ꯅꯪꯕꯨ꯫ ꯍꯣꯏꯗꯤ ꯆꯥꯗꯨꯅ ꯑꯃꯨꯛꯇꯪ ꯌꯦꯡꯉꯒꯦ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯇꯕ꯭ꯔꯥ ꯍꯥꯏꯗꯅ꯫ ꯑꯁ, ꯇꯟꯈ꯭ꯔꯦꯀꯣ꯫ ꯀꯔꯤꯒꯤꯅꯣ ꯏꯟꯖꯥꯡ ꯑꯇ ꯂꯩꯇ꯭ꯔꯕ ꯅꯪꯕꯨ? ꯏꯪꯈꯣꯜꯗꯨꯒ ꯃꯟꯕ ꯌꯥꯕ ꯈꯔ ꯃꯜꯂꯒ ꯊꯣꯡꯉꯨ ꯌꯥꯗ꯭ꯔꯣ? ꯌꯦꯟꯗꯦꯝ ꯀꯥꯡꯁꯣꯏꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯍꯤꯟꯖꯥꯡ ꯂꯩꯇꯗꯧꯅ꯫ ꯑꯁ, ꯍꯥꯏꯔꯤꯕ ꯅꯤꯄꯥ ꯈꯣꯏꯃꯨ ꯑꯗꯨꯅ ꯌꯦꯟꯗꯦꯝ ꯀꯥꯡꯁꯣꯏ ꯑꯗꯨ ꯆꯥꯅꯤꯡꯗꯅ ꯆꯥꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯏꯟꯁꯥꯡ ꯑꯗꯨ ꯆꯥꯔꯕ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯈꯣꯏꯃꯨ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫
Hai, nangi hinsang se onthok na hau khri marek mahau yaw na oinambam yawri ni letin mapan da hau na tawri bra khang de onthok na hau khri Indiam singdo yon thokanu mayama thajalu letin mapan da onthok na hau khri karinu ni letin manak da hau na tawri bra khang di thot law na nahan khaidi tan da nam ta hangkoina saru de onthok na hau khre Hairiba mama sabi aduna masanipa ado numidangi matam oire tumlo haiduna masanipa ado themlami masanipa aduna TV ado ngaihaktanga yengkhige aduga tumlage haiduna mama aduda hairami ima aisu ithanda yengba taliaba punna ngaihaktang yengminasi aduga ne tumasi ko ngaihaktang yengkhige ba ima aduga ne punna tumasi ba ithanda gizeyaba koima hoi yengo aisu yauna ngaihak yengminarage aduga ne tumasi ko Theng li bungo hayeng dinga na hoga toribani napa dinga sai na butuma mani ni tawrisi yengasi ngahak imaga punna ni yengminarsi aduga hek tumna bai undhokpani da angang yana bo na basisu as ngasai dagi tumna bo na base phanadi kuire he sungtum tumba yade ngahak tang tumtha ba yabra yenge Matau asum tawduna khoimu amadi magi mama masa aduna tumlingaida Hingchabi ado khiki mapanda laktuna hairiba Thongnow aduda yeiduna mama masa amadi khoimu aduda hoduna laknarami tumlamani kanadi ondokna nungaigre sumaina taibang mi da lakna basi Thongnow de yeiduna ima haujikitu bukarino ondokna kanna Thongnow sikani yeirakkhre ima asmaina hi hek tawriya ba Eki bana loire asmaina tobase Hingchabi ni kain haina bani ima na khon he aisu karino khalli bani karigi ki gadawri bano nipana bo adumna ki ba hauna de da ima lairi basidi hera kanana hinjan bangam doino lakta laksnu masam manara bra phoiraga loire ima laida bu Hingchabi ni isada sokpa gangam pote kana dina ko noi baba manak satlagane karino haibado tanarusi aisu khalli bani mase asumna hairibi mama sabi aduna khoimu aduda Hingchabi aduna Thongnow aduda yeibagi khonjel adu karino haiduna makhoi ani tanarami matam aduda khoimu aduna asumna hairami aisu khallibani nahan makhaiga manadaba khonjel ama tawreina hayengne nganna chatlagane maibi amale madugane amuktang yengthoklusi laiphaw yamna chummi hai imung manungde yeklibase karino haibase khangnanabagi hayengdi nganna sasi ai Lui di barani he kari muke duna leiri bano khangde he kari sagini kaning no piye no pise loire kari no mi khunna ma das laga bu samo sat pa bro nangi ne sagaira ba oho ba purito natrabadi atai later bro bikhari he malana sakni ba bikhari he maladana aine onthok na yengning khidre atopa maselo haibani khudai matat asiga ikaidra khangde mi na ne nang ubada adum lai phaw do phawning pining roidabani khangabro kari no khangdi ni Pirol da su khara nana stelga sase ai nangane satmina ba ikai ipuroi ba gamandi haibani kari mala dana sakta ase hey hawjing ne phajaba thibagi matam nate khangabra halakpaga thabak musat ka dori bani phajaning banang do adum phajau ai dina sumaina dum satro bani chaning draga nang lehoro ai chale asumna hairiba khoimu amadi magi nupi adu hairiba maibi adugi manakta laktuna imung manung aduda yetliba du karino haiduna Maibi aduda wafam sing adu liduna tahalami maibi aduna khoimugi wafam adu ta aduni ma maibi amuktang yengbiyo karino khoigi mungde yetliba haibase hoi aini amuktang ne lai khuramagani yenge mato asum tawduna hairibi maibi aduna dhyan tawduna lai khuramduna khoimugi mungde yetlibadu karino haibadu yenglami hai ibungo ima wa haige taw Noigi yum adugi maningda wang pambi ma hobra hawi asauba pambi ma hori mana ne kathatlase ba amatta yade a moigi babana tharambane na kakpaga amatta yade hairiba wang pambi adugi pambi duga Hingchabi adugi kaidong pham oiri adunani mana ngai hak leitana pambi adudagi kumtharaga numidangda hek noigi thong aduda yeiduna hodok khangabra ima adubu matau karamna Hingchabi ado tangadori banu pambi adudi ipana thabiram na kathatana nungshina ina thamjaba pambi ni ado pambi do kaktebida matau karamna Hingchabi ado tangani haibado nako pambi ado ka oi hairagana ima wa haige taw
ꯀꯩꯊꯦꯜꯒꯤ ꯃꯤ ꯉꯔꯪ ꯉꯔꯪ ꯇꯤꯡꯈꯠꯂꯛꯄ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯋꯥꯡ ꯄꯥꯝꯕꯤ ꯑꯗꯨꯒꯅꯦ ꯃꯩ ꯆꯪꯕ ꯌꯣꯠꯄꯤꯗꯣ ꯌꯩꯁꯜꯂꯣ ꯑꯗꯨ ꯑꯣꯏꯔꯕꯗꯤꯅꯦ ꯄꯥꯝꯕꯤ ꯑꯗꯨꯗ ꯃꯇꯨꯡ ꯃꯅꯥꯎ ꯑꯃꯨꯛ ꯍꯟꯅ ꯍꯤꯡꯆꯥꯕꯤ ꯑꯗꯣ ꯇꯣꯡꯕ ꯉꯝꯂꯔꯣꯏꯗꯕꯅꯤꯀꯣ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯃꯨꯟꯅ ꯇꯥꯒꯗꯕꯅꯤ ꯃꯇꯝꯗꯣ ꯆꯥꯅ ꯀꯩꯊꯦꯜꯒꯤ ꯃꯤ ꯉꯔꯪ ꯉꯔꯪ ꯇꯤꯡꯈꯠꯂꯛꯄ ꯃꯇꯝꯗꯣ ꯑꯗꯨꯒ ꯌꯩꯒꯗꯕꯅꯤꯀꯣ ꯑꯇꯩ ꯃꯇꯝꯗ ꯅꯠꯇꯦ ꯈꯪꯉꯕꯔꯥ ꯐꯔꯦ ꯐꯔꯦ ꯌꯨꯝꯗ ꯍꯜꯂꯣ ꯑꯗꯨꯒ ꯏꯃꯥꯅ ꯍꯥꯏꯔꯤꯕ ꯑꯁꯨꯃꯥꯏꯅꯅꯦ ꯇꯧꯗꯨꯅ ꯑꯃꯨꯛꯇꯪ ꯌꯦꯡꯁꯤꯀꯣ ꯍꯣꯏ ꯍꯣꯏ ꯏꯃꯥꯅꯅꯦ ꯇꯥꯛꯄꯤꯗꯅ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯦ ꯑꯗꯣ ꯗꯈꯤꯅꯥꯁꯤꯗꯤ ꯏꯃꯥ ꯑꯩꯅ ꯑꯉꯝꯕ ꯈꯔ ꯑꯗꯨꯝ ꯂꯨꯄꯥ 100 ꯑꯣꯏꯅ ꯇꯧꯖꯔꯝꯃꯒꯦꯀꯣ ꯏꯃꯥ ꯌꯥꯝ ꯇꯧꯅꯤꯡꯕꯅꯤ ꯌꯥꯏꯗ ꯀꯔꯤꯁꯨ ꯀꯥꯏꯗꯦꯗ ꯏꯃꯥꯗꯤ ꯅꯣꯏꯅ ꯑꯉꯝꯕꯗꯣ ꯑꯗꯨꯝ ꯇꯧꯔꯝꯃꯣ ꯄꯤꯔꯝꯗ꯭ꯔꯕꯁꯨ ꯀꯔꯤꯁꯨ ꯀꯥꯏꯗꯦꯗ ꯅꯨꯡꯉꯥꯏꯇꯦꯗ ꯏꯃꯥ 100 ꯈꯛꯇꯪꯗꯤ ꯇꯧꯔꯝꯒꯦ ꯑꯗꯣ ꯊꯕꯛꯇꯣ ꯑꯣꯏꯔꯀꯥꯟꯗ ꯑꯇꯩꯁꯨ ꯃꯌꯥꯝ ꯑꯃ ꯇꯧꯔꯒ ꯂꯣꯏꯔꯦꯗꯅ ꯀꯩꯅꯣ ꯂꯨꯄꯥ 100ꯕꯨ ꯏꯀꯥꯏꯗ꯭ꯔꯣ ꯍꯧꯖꯤꯛꯀꯥꯟꯕꯨ ꯂꯨꯄꯥ 100ꯅ ꯀꯅꯥꯅ ꯇꯧꯅꯔꯤꯒꯦ 100 ꯈꯛ ꯇꯧꯔꯝꯃꯣ ꯃꯁꯤꯒꯤ ꯅꯤꯄꯥꯁꯤꯗꯤꯅꯦ ꯂꯩꯇ ꯂꯥꯏꯔꯕꯁꯦ ꯃꯄꯥꯟ ꯍꯦꯛ ꯊꯣꯛꯏꯗꯀꯣ ꯏꯀꯥꯏ ꯂꯨꯄꯥ 100 ꯈꯛ ꯇꯧꯔꯝꯃꯣ ꯃꯤꯈꯨꯟ ꯑꯃꯗ ꯂꯥꯛꯑꯒ ꯏꯃꯥꯁꯤꯅ ꯃꯇꯨꯡ ꯃꯅꯥꯎ ꯑꯃꯨꯛ ꯑꯗꯨꯝ ꯂꯩꯌꯨ ꯇꯥꯅꯤꯡꯗꯦ ꯃꯇꯥꯡ ꯆꯥꯗꯅ ꯏꯅꯥ ꯈꯨꯟꯕꯤ ꯁꯥꯔꯛꯀꯅꯨ ꯍꯣꯔꯦꯟꯅꯦ ꯍꯟꯅꯤꯡꯉꯥꯏ ꯚꯔꯥ ꯂꯩꯇꯅ ꯇꯣꯛꯀꯅꯤ ꯑꯩꯁꯨ ꯇꯧꯅꯤꯡꯉꯤꯕꯅꯤ ꯈꯨꯠꯇ ꯄꯩꯁꯥꯗꯣ ꯂꯩꯇꯅ ꯌꯥꯕ꯭ꯔꯣ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯔꯨ ꯋꯥ ꯉꯥꯡꯒꯅꯨ ꯌꯥꯏꯗ ꯀꯔꯤꯁꯨ ꯀꯥꯏꯗꯦꯗ ꯅꯈꯣꯏ ꯑꯅꯤꯅꯅꯦ ꯋꯥꯔꯤꯕꯗꯣ ꯏꯃꯥꯁꯨ ꯎꯔꯦ ꯉꯝꯗ꯭ꯔꯒꯅꯦ ꯂꯨꯄꯥ 10ꯇꯪ ꯇꯧꯔꯝꯃꯁꯨ ꯀꯔꯤꯁꯨ ꯀꯥꯏꯗꯤꯌꯦ ꯆꯠꯂꯣ ꯅꯣꯏꯒꯤ ꯊꯕꯛꯇꯣ ꯍꯥꯟꯅꯅꯦ ꯄꯥꯡꯊꯣꯛꯎꯔꯣ ꯍꯣꯏ ꯏꯃꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯏꯃꯥꯅꯅꯦ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯁꯦ ꯀꯣꯛꯍꯟꯕꯤꯔꯦ ꯏꯃꯥ ꯃꯇꯨꯡꯗ ꯑꯃꯨꯛ ꯂꯥꯛꯄ ꯉꯝꯕꯣꯏꯖꯒꯦ ꯀꯔꯤꯅꯣ ꯃꯤꯅ ꯄꯥꯝꯕꯤꯗꯨꯒꯤ ꯃꯈꯣꯡꯗ ꯌꯩꯌꯨ ꯍꯥꯏꯔꯒ ꯅꯪꯅ ꯌꯨꯝꯊꯛꯇ ꯀꯥꯗꯅ ꯄꯥꯝꯕꯤꯗꯨꯒꯤ ꯃꯇꯣꯟꯗ ꯌꯩꯔꯤꯗꯨꯕꯨ ꯑꯣꯟꯊꯗꯅ ꯇꯥꯔꯛꯂꯕꯗꯤ ꯅꯈ꯭ꯋꯥꯡꯗꯣ ꯇꯦꯛꯀꯅꯤꯗꯣ ꯑꯐꯥꯎ ꯌꯥꯝꯅ ꯁꯥꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯃꯁꯤꯒꯤ ꯇꯨꯃꯤꯟ ꯂꯩꯌꯨ ꯅꯪ ꯀꯔꯤ ꯈꯪꯉꯥꯡꯉꯤꯅꯣ ꯄꯥꯝꯕꯤꯗꯨꯒꯤ ꯇꯣꯡꯐꯝꯗꯨꯒ ꯌꯩꯒꯗꯕꯅꯤ ꯃꯈꯣꯡꯗꯨꯒ ꯌꯩꯔꯒ ꯀꯗꯥꯏꯗ ꯎꯒꯗꯧꯔꯤꯕꯒꯦ ꯃꯥꯅ ꯎꯅꯕꯒꯤꯅꯦ ꯌꯣꯠꯄꯤ ꯑꯆꯧꯕꯁꯦ ꯃꯥꯒꯤ ꯇꯣꯡꯐꯝꯁꯤꯒ ꯌꯩꯒꯗꯕꯅꯤ ꯈꯪꯉꯕ꯭ꯔꯥ ꯑꯩꯅ ꯅꯨꯃꯤꯠ ꯊꯥ ꯎꯕ ꯑꯩꯅ ꯍꯥꯜꯂꯤꯅꯦ ꯑꯩꯉꯣꯟꯗ ꯑꯣꯖꯥ ꯁꯥꯔꯛꯀꯅꯨꯅꯦ ꯅꯣꯏꯒꯤ ꯅꯨꯄꯤ ꯑꯉꯥꯡꯒꯤꯅꯦ ꯑꯍꯦꯛ ꯈꯪ ꯁꯥꯕꯗꯣ ꯇꯧꯔꯛꯀꯅꯨ ꯑꯩꯅ ꯇꯧꯔꯤꯕꯁꯤꯒ ꯑꯗꯨꯝ ꯌꯦꯡꯉꯨꯅꯦ ꯈꯣꯏꯃꯨ ꯑꯗꯨꯅ ꯌꯨꯝꯊꯛ ꯑꯗꯨꯗꯒꯤ ꯑꯉꯥꯡ ꯃꯆꯥꯅ ꯆꯣꯡꯊꯕꯒꯨꯝ ꯍꯥꯏꯔꯤꯕ ꯌꯨꯝꯊꯛ ꯑꯗꯨꯗꯒꯤ ꯆꯣꯡꯊꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯆꯣꯡꯊꯅꯒ ꯇꯧꯔꯗꯅ ꯃꯐꯝ ꯆꯥꯗꯅ ꯇꯥꯔꯕꯗꯤ ꯅꯈꯣꯡꯗꯣ ꯇꯦꯛꯀꯅꯤ ꯈꯪꯗ꯭ꯔꯤꯍꯦ ꯉꯥꯎꯔꯗꯅ ꯊꯕꯛ ꯇꯧꯕꯗꯅꯦ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯍꯩꯅꯈꯤꯗ꯭ꯔꯦ ꯃꯣꯏ ꯕꯕꯥꯁꯦ ꯇꯞꯅ ꯏꯪꯅ ꯀꯩꯔꯥꯛꯇꯣ ꯊꯥꯔꯒ ꯀꯥꯔꯕꯗꯤ ꯀꯔꯤ ꯀꯥꯏꯒꯦ ꯌꯨꯝꯊꯣꯛꯇꯒꯤ ꯆꯣꯡꯊꯗꯅꯒ ꯇꯧꯔꯗꯅ ꯉꯁꯤꯗꯤꯅꯦ ꯑꯩꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯐꯃꯨꯡ ꯑꯃꯇꯗ ꯇꯨꯝꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗꯅꯦ ꯍꯤꯡꯆꯥꯕꯤꯗꯣ ꯉꯁꯤꯗꯤ ꯇꯝꯅꯔꯛꯄ꯭ꯔꯥ ꯍꯥꯏꯕꯗꯣ ꯌꯦꯡꯒꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯄꯋꯥꯔ ꯀꯟꯕ ꯍꯤꯡꯆꯥꯕꯤꯅꯣ ꯍꯥꯏꯕꯗꯣ ꯁꯦ ꯈꯔ ꯆꯪꯁꯤꯜꯂꯨ ꯑꯩꯁꯨ ꯉꯁꯤꯗꯤ ꯅꯣꯏꯒ ꯄꯨꯟꯅ ꯇꯨꯝꯒꯦ ꯆꯪꯁꯤꯜꯂꯨꯁꯦ ꯇꯨꯝꯅꯕꯒꯤ ꯇꯧꯔꯁꯤ ꯊꯦꯡꯉꯦ ꯀꯩꯅꯣ ꯏꯃꯥ ꯏꯆꯥꯇ ꯇꯨꯝꯕꯗ ꯕꯥꯎꯆꯤꯜꯂꯕ ꯐꯃꯨꯡꯁꯤꯒ ꯅꯪꯃꯨ ꯌꯥꯎꯁꯜꯂꯕꯗꯤ ꯇꯨꯝꯐꯝꯒ ꯑꯝꯇ ꯂꯩꯔꯔꯣꯏ ꯆꯠꯂꯣ ꯅꯪꯒꯤ ꯃꯐꯝꯗꯨꯒ ꯑꯗꯨꯝ ꯇꯨꯝꯃꯨꯔꯣ ꯍꯣꯔꯦꯟ ꯇꯝꯅꯔꯒ ꯍꯥꯏꯔꯛꯀꯦ ꯃꯁꯤꯒꯤꯅꯦ ꯃꯃꯥꯁꯦ ꯑꯣꯟꯊꯣꯛꯅ ꯉꯥꯡꯅꯈ꯭ꯔꯦꯗꯀꯣ ꯑꯩꯁꯨꯅꯦ ꯈꯣꯟꯖꯦꯜꯗꯣ ꯀꯃꯥꯏꯅ ꯌꯩꯒꯦ ꯍꯥꯏꯕꯗꯣ ꯇꯥꯒꯦ ꯇꯧꯕꯅꯤ ꯆꯠꯂꯨ ꯃꯇꯧ ꯑꯁꯨꯝ ꯇꯧꯗꯨꯅ ꯈꯣꯏꯃꯨ ꯑꯃꯗꯤ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯐꯃꯨꯡ ꯑꯗꯨꯗ ꯇꯨꯝꯂꯝꯃꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯇꯨꯝꯂꯤꯉꯩꯗ ꯍꯥꯏꯔꯤꯕꯤ ꯋꯥꯡ ꯄꯥꯝꯕꯤꯗ ꯇꯣꯡꯕꯤ ꯍꯤꯡꯆꯥꯕꯤ ꯑꯗꯣ ꯈꯤꯔꯀꯤ ꯃꯄꯥꯟꯗ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯃꯈꯣꯏ ꯑꯍꯨꯝꯗ ꯑꯃꯨꯛ ꯂꯛꯅꯔꯝꯃꯤ ꯈꯣꯏꯃꯨ ꯇꯧꯕ ꯑꯣꯟꯊꯣꯛꯅ ꯉꯝꯈ꯭ꯔꯦꯗꯀꯣ ꯅꯪꯁꯦ ꯑꯩꯅ ꯈꯔ ꯇꯣꯡꯖꯕ ꯋꯥꯡ ꯄꯥꯝꯕꯤꯗꯣ ꯅꯪꯅ ꯌꯣꯠꯄꯤꯒ ꯌꯩꯁꯜꯂꯗꯅ ꯉꯁꯤꯗꯤꯅꯦ ꯈꯣꯏꯗꯧ ꯈꯔ ꯂꯪꯈꯠꯄꯅꯦ ꯂꯥꯁ ꯑꯣꯏꯅ ꯑꯃꯨꯛꯇꯪꯗꯤ ꯅꯣꯏꯒꯤ ꯊꯣꯡꯅꯥꯎꯁꯤꯒ ꯌꯩꯔꯝꯒꯦ ꯃꯤ ꯎꯁꯤꯠꯇꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯍꯦꯔꯥ ꯌꯩꯔꯝꯒꯦ ꯅꯣꯏ ꯈꯪꯕ꯭ꯔꯥ ꯅꯣꯏ ꯃꯤ ꯎꯁꯤꯠꯇꯕ ꯁꯥꯔꯗꯅ ꯀꯌꯥꯗ ꯃꯕꯨꯛ ꯐꯠꯇ꯭ꯔꯤꯕꯅꯣ ꯌꯦꯡꯉꯨꯅꯦ ꯍꯩꯃꯥ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯀꯩꯅꯣ ꯑꯣꯟꯊꯣꯛꯅ ꯀꯟꯅꯅꯦ ꯊꯣꯡꯅꯥꯎꯁꯤꯒ ꯌꯩꯔꯛꯈ꯭ꯔꯦ ꯍꯥꯏꯕꯅꯤ ꯍꯤꯡꯆꯥꯕꯤꯗꯣ ꯍꯟꯗ꯭ꯔꯕ ꯀꯔꯤꯅꯣꯝ ꯇꯧꯔꯤꯅꯦ ꯃꯣꯏ ꯇꯥꯃꯣ ꯅꯪꯕꯨ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅꯕꯨ ꯀꯤꯕ ꯑꯃ ꯌꯥꯎꯁꯜꯂꯛꯑꯦ ꯇꯧꯔꯤꯁꯤ ꯀꯅꯥꯅ ꯈꯪꯉꯤ ꯃꯥꯅ ꯍꯔꯥꯎꯅ ꯄꯥꯝꯕꯤ ꯑꯗꯨꯒ ꯇꯣꯡꯒꯦ ꯍꯥꯏꯅ ꯆꯪꯉꯛꯄꯗꯨꯒ ꯄꯥꯝꯕꯤ ꯑꯗꯨꯒꯅꯦ ꯌꯣꯠꯄꯤ ꯑꯗꯨ ꯌꯩꯁꯜꯂꯝꯕꯗꯨꯒ ꯁꯥꯎꯗꯨꯅ ꯈꯨꯗꯨꯝꯅ ꯁꯨꯔꯝꯕ ꯃꯥꯜꯂꯤꯗ ꯑꯩꯗꯤ ꯉꯁꯤꯇꯪꯒ ꯌꯦꯡꯉꯁꯤ ꯀꯔꯤꯒꯨꯝꯕ ꯀꯥꯟꯅꯗ꯭ꯔꯒ ꯏꯃꯥ ꯃꯥꯏꯕꯤꯗꯣ ꯑꯃꯨꯛ ꯇꯥꯟꯅꯔꯨꯅꯕ ꯃꯇꯧ ꯑꯁꯨꯝ ꯇꯧꯗꯨꯅ ꯈꯣꯏꯃꯨꯅ ꯍꯥꯏꯔꯤꯕ ꯏꯃꯥ ꯃꯥꯏꯕꯤꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡꯏꯟꯅ ꯋꯥꯡ ꯄꯥꯝꯕꯤ ꯑꯗꯨꯗ ꯃꯩ ꯆꯪꯕ ꯌꯣꯠꯄꯤ ꯑꯗꯣ ꯌꯩꯁꯜꯂꯕꯒꯤ ꯇꯨꯡꯗ ꯍꯤꯡꯆꯥꯕꯤ ꯑꯗꯣ ꯍꯥꯏꯔꯤꯕ ꯏꯪꯈꯣꯜ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯂꯥꯞꯅ ꯄꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ